ꯊꯛꯄ ꯍꯤꯗꯥꯛꯇꯣ ꯃꯃꯤꯗꯤ ꯄꯤꯖꯔꯣ ꯍꯥꯏꯔꯤꯕ another 1 week ꯑꯃ ꯄꯤꯖꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯁꯤ ꯇꯦꯁꯁꯤꯡꯁꯤ ꯇꯧꯑꯣ ꯑꯃꯨꯛꯀ ꯂꯥꯛꯑꯣ ꯑꯩꯅ ꯏꯆꯥꯅꯨꯄꯤꯗꯤ ꯄꯤꯖꯗ꯭ꯔꯁꯨ ꯌꯥꯔꯕ ꯃꯥꯗꯤ ꯃꯁꯥ ꯌꯥꯝ ꯀꯜꯂꯕ ꯅꯠꯇ꯭ꯔꯥ ꯀꯜꯂꯦ ꯍꯥꯏꯔꯦ ꯌꯥꯔꯦ ꯁꯤꯁꯤ ꯄꯤꯖꯈ꯭ꯔꯣ ꯍꯤꯗꯥꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯦꯗꯨꯒ ꯃꯣꯏꯗꯒꯤ ꯂꯧꯅꯔꯔꯣꯏꯅ ꯍꯥꯏꯔꯦꯕ ꯗꯣꯛꯇꯔꯅ ꯑꯇꯣꯞꯄ ꯊꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗ ꯑꯩꯅ ꯉꯁꯤꯅ ꯊꯥꯔꯒ 8 days ꯁꯨꯔꯦ ꯑꯗꯨ ꯑꯩꯈꯣꯏ ꯃꯣꯏ ꯂꯧꯅꯔꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯑꯥꯏꯁꯣꯂꯦꯁꯟ ꯗꯔꯀꯥꯔ ꯂꯩꯔꯣꯏꯕ ꯅꯍꯥꯟ 5 days ꯁꯨꯔꯦ ꯌꯥꯔꯦ ꯀꯩꯅꯣ ꯍꯥꯏꯌꯦ 5 days ꯑꯗꯨꯝ ꯌꯥꯔꯦꯕ ꯑꯗꯨꯗꯅꯗꯤ 2 weeks ꯏꯔꯛꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯂꯩꯔꯤꯅꯦ ꯍꯥꯏꯕ ꯁꯤꯁꯦ ꯏꯕꯤꯒꯦꯁꯦ ꯑꯥꯏꯁꯣꯂꯦꯁꯟ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯑꯣꯚꯔ ꯍꯥꯏꯔꯛꯏꯅꯦ ꯂꯩꯃꯤꯟꯅꯔꯣ ꯌꯥꯔꯦ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯤꯗꯥꯛꯇꯣ ꯑꯩ ꯃꯉꯣꯟꯗ ꯀꯨꯞꯅ ꯍꯪꯉꯛꯇꯦꯕ ꯁꯤ ꯍꯤꯗꯥꯛꯁꯤ ꯀꯔꯤꯒꯤ ꯃꯥ ꯁꯨꯝ ꯆꯥꯗꯣꯏꯅꯣꯗꯣ ꯑꯗ ꯐꯥꯔꯃꯥꯁꯤꯗ ꯑꯣꯏꯅ ꯍꯪꯉꯦꯕ ꯑꯩ ꯐꯥꯔꯃꯥꯁꯤ ꯑꯩꯒ ꯂꯉꯣꯟꯗ ꯈꯪꯅꯕꯗꯣ ꯑꯩꯅ ꯁꯤ ꯀꯣꯚꯤꯗ ꯅꯥꯕ ꯃꯤꯅ ꯆꯥꯒꯗꯕ ꯍꯤꯗꯥꯛꯂ ꯍꯥꯏꯕ ꯀꯣꯚꯤꯗ ꯅꯥꯕ ꯐꯔꯕ ꯃꯤꯅ ꯆꯥꯒꯗꯕ ꯍꯤꯗꯥꯛꯅꯤ ꯍꯥꯏꯕ ꯃꯥꯅ ꯆꯦꯁ ꯑꯦꯛꯁꯔꯦꯒ ꯂꯧꯍꯜꯂꯤꯁꯦ ꯀꯣꯚꯤꯗ ꯅꯥꯕꯁꯦ ꯆꯦꯁꯁꯦ ꯌꯥꯝ ꯇꯥꯏꯅꯒꯜꯂꯦ ꯍꯥꯏꯕ ꯆꯦꯁꯁꯤꯗ ꯑꯦꯛꯁꯔꯦ ꯂꯧꯕꯗ ꯅꯍꯥꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯁꯥꯗꯣ ꯁꯣꯟꯕꯅꯤꯅ ꯍꯞꯇꯥ ꯑꯃꯇꯪ ꯄꯤꯖꯈꯤꯁꯤ ꯄꯣꯁ ꯀꯣꯚꯤꯗꯀꯤ ꯍꯤꯗꯥꯛꯅꯦꯕ ꯑꯣꯀꯦ ꯑꯩꯈꯣꯏ ꯑꯗꯨꯗꯤ ꯍꯣꯝ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯕ ꯂꯣꯏꯔꯦ ꯀꯟꯇꯦꯟꯃꯦꯟ ꯂꯣꯏꯔꯦ ꯄꯥꯕꯨꯡꯅ ꯁꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯣꯚꯤꯗ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯇꯦꯁ ꯑꯃꯨꯛꯀ ꯇꯧꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯇꯧꯊꯣꯛꯀꯦꯁꯨ ꯇꯧꯊꯣꯛ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯃꯤꯒꯤ ꯃꯊꯪ ꯆꯦꯛꯑꯞ ꯆꯠꯄꯗꯣ ꯑꯗꯨ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯑꯃꯨꯛꯀ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯅꯤ ꯃꯃꯤꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯀꯣꯚꯤꯗ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ 10 daysꯀꯤ ꯀꯔꯐ꯭ꯌꯨ ꯁ꯭ꯇ꯭ꯔꯤꯛ ꯀꯔꯐ꯭ꯌꯨ ꯂꯩꯕꯅ ꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯑꯒꯗꯤ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤꯍꯣꯏꯅ ꯅꯥꯔꯤꯉꯩ ꯕꯦꯝꯕꯦꯝ ꯍꯣꯏꯅ ꯅꯥꯔꯤꯉꯩꯗ ꯄ꯭ꯔꯦꯌꯔꯗ ꯏꯟꯀ꯭ꯂꯨꯗ ꯇꯧꯕꯤꯕ ꯀꯟꯇꯤꯅ꯭ꯌꯨꯁ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯒꯤ ꯕ꯭ꯂꯦꯁꯤꯡ ꯃꯌꯥꯝꯗꯩꯁꯨ ꯃꯤꯍꯣꯏꯁꯤ ꯌꯥꯝ ꯊꯨꯅ ꯔꯤꯀꯣꯚꯔꯤ ꯇꯧꯕ ꯉꯝꯃꯛꯄꯅꯦꯅ ꯑꯩ ꯈꯟꯖꯩ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛꯅ ꯈꯦꯆꯤ ꯍꯧꯅꯕ ꯑꯃꯅ ꯁꯣꯔꯤ ꯈꯦꯔ ꯆꯥꯎ ꯈꯦꯔ ꯁꯤꯗ ꯈꯦꯔꯁꯤꯗ ꯍꯧꯅꯕ ꯂꯩꯔꯦ ꯁꯤꯅ ꯕꯦꯝꯕꯦꯝꯒꯤ ꯄꯥꯕꯨꯡꯅ ꯑꯣꯝꯂꯦꯠꯀ ꯕ꯭ꯔꯦꯗꯀ ꯁꯤꯗꯅ ꯑꯃ ꯈꯠꯂꯤ ꯑꯃ ꯈꯠꯂꯤ ꯍꯔꯥꯎꯔꯤꯕ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯍꯔꯥꯎꯔꯕ ꯂꯥꯎ ꯆꯤꯂꯣ ꯑꯗꯨꯗꯤ ꯂꯥꯎ ꯆꯞ ꯊꯨꯅ ꯍꯩꯔꯦ ꯑꯁ ꯄꯟ ꯆꯣꯡꯉ ꯆꯦꯜꯂꯛꯏꯁꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯅꯦ ꯍꯩꯖꯣ ꯏꯁꯥꯔ ꯍꯩꯖꯣ ꯅꯦ ꯑꯩ ꯍꯔꯥꯎꯔꯕ ꯀꯅꯥꯅꯣ ꯁꯤꯕꯣ ꯍꯥꯏ ꯍꯩꯖꯜꯂꯣ ꯍꯥꯏꯅꯤꯅꯦ ꯍꯩꯌꯣ ꯍꯥꯏ ꯍꯥꯏꯗꯣꯏꯔꯣ ꯅꯪꯗꯣ ꯍꯥꯏ ꯃꯞꯁꯤ ꯆꯪꯈꯤꯗꯧꯔꯦ ꯃꯞꯁꯤ ꯆꯪꯍꯟꯒꯅꯨ ꯊꯣꯡ ꯆꯠꯂꯣ ꯊꯣꯡ ꯍꯥꯡꯗꯣꯛꯑ ꯉꯥꯛꯑꯣ ꯆꯪꯉꯛꯇꯅꯕ ꯃꯞꯁꯤꯗꯣ ꯕꯥꯏ ꯇꯧꯈ꯭ꯔꯣ ꯕꯥꯏ ꯅꯦꯅꯦ ꯕꯥꯏ ꯇꯧꯔꯣ ꯍꯥꯏꯒ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯛꯑꯦ ꯕꯥꯏ ꯇꯧꯔꯣ ꯍꯩꯇ꯭ꯔꯦ ꯃꯥ ꯍꯩꯇ꯭ꯔꯦ ꯕꯥꯏ ꯅꯦꯅꯦ ꯍꯣꯏ ꯊꯣꯛꯂꯛꯄ ꯌꯥꯔꯦ ꯅꯦꯅꯦ ꯍꯣꯏꯁꯨ ꯈꯪꯉꯕꯣ ꯉꯁꯤꯒꯤ ꯈꯦꯔꯁꯤ ꯆꯥꯕ ꯌꯥꯔꯣꯏꯗꯧꯔꯦ ꯆꯥꯛꯍꯥꯎ ꯈꯦꯔꯁꯦ ꯉꯥꯡꯉꯨ ꯑꯩꯈꯣꯏ ꯀꯥꯝꯊꯣꯛꯑꯒ ꯊꯣꯡꯕꯗꯐꯥꯎꯗ ꯌꯥꯝ ꯀꯨꯏꯅ ꯊꯣꯡꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯃꯥꯏ ꯈꯨꯊꯣꯡꯒꯤ ꯃꯤꯅꯤꯠ 10 ꯐꯥꯗ꯭ꯔꯤ ꯃꯥꯁꯦ ꯂꯣꯏꯔꯦ ꯍꯥꯎꯕ ꯍꯥꯏꯁꯦ ꯁꯤꯅꯦꯅ ꯊꯥꯡꯗꯗꯧꯔꯦ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯥꯕ ꯌꯥꯏ ꯌꯥꯗꯦ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤ ꯑꯩꯒꯤ ꯆꯥꯅꯤ ꯁꯤꯅ ꯑꯩꯒꯤ ꯑꯦꯛꯁꯄꯔꯇꯤꯁ ꯁꯤ ꯂꯩꯖꯔꯦ ꯁꯤꯗꯤ ꯍꯥꯎꯗꯧ ꯐꯖꯅ ꯃꯥꯜꯂꯦ ꯃꯥꯏꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯤꯟꯅꯗꯤ ꯍꯣꯔꯦꯟ ꯁꯨꯛ ꯍꯥꯎꯔꯣꯏ ꯃꯤ ꯍꯥꯎꯔꯣꯏ ꯂꯩ ꯁꯤ ꯆꯥꯁꯦ ꯁꯨꯡꯄꯣꯛ ꯄꯣꯛꯑꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯁꯨꯡꯄꯣꯛ ꯄꯣꯛꯑꯦ ꯌꯦꯡꯉꯨ ꯀꯩꯗꯧꯋꯦꯕ ꯆꯤꯅꯤ ꯋꯥꯠꯂꯦꯕ ꯍꯥꯎꯇꯦ ꯅꯠꯇ꯭ꯔꯣ ꯅꯪ ꯆꯥꯔꯕꯣ ꯂꯥꯛꯑꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯆꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯣꯏꯁꯦ ꯍꯥꯎꯔꯣꯏꯅ ꯂꯥꯛꯑꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯁꯤꯗꯤ ꯑꯩꯅ ꯍꯥꯎꯔꯣꯏ ꯍꯥꯏꯗ꯭ꯔꯣ ꯌꯦꯡꯉꯨ ꯅꯪ ꯆꯥꯁꯤꯗ ꯍꯥꯎꯔꯕꯣ ꯑꯩ ꯆꯥꯗꯤ ꯊꯤ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯊꯤꯔꯦ ꯑꯣ ꯃꯥꯗꯨꯗꯤ ꯃꯥꯒꯤ ꯈꯦꯔꯗꯤ ꯍꯥꯎꯔꯅꯤ ꯃꯁꯥ ꯇꯧꯕ ꯂꯣꯏ ꯍꯥꯎꯖꯔꯝꯃꯅꯤ ꯌꯥꯔꯦ ꯍꯥꯎꯕ꯭ꯔꯣ
맘 사나 하우디 할 겁니지. มาเฮาตีได้ให้นี่ 짜로 하봐, 짜로 하봐. ตัวเองมันเดาไว้ได้จ้ะ 많이 문들이 그래도 문도 베니 보이도. 아브라. Honest review, honest review. 아브라. 아우 그래도. ยิงมาแล้วจีนี่ค่ะไปจีนี่จะหาคนหนูยังทุ่มมันที่สร้างมาอยู่ 하우 좀 했더라. 하우 좀 했더라. 미짱짱해 뭐 이제. 미짱짱네. บุตรี ทั้งวงเนี่ย แม่ที่ชิงกับข้าวมันจะรอว่าที่เล็กกว่านี้จะมีอะไรทั้งหมดแล้วต้องมาดูด้วยใช้ชีวิตดีกว่า ยาเลยสิเกจ 너애나 성공 깨지엠디 로이라마니. 에, 엄여우들이. ไม่ 어디요? มาได้ยาวน้ำเดือดอยู่ ไม่ต้องเรียกน้องนี่กินที่นึกว่า 야, 농링 해봐. 성공은 꼭 다음에 로이로 생각해. 그래서 ดูโบราณที่ให้หนูนั่นคือโบราณมันก็รู้อยู่ 야, 뭐 안 돼요. 시 상금 짜라. 시 아인 롤 상금 짜라. 시. แต่อายุตัวนั้น 야, 내 강자래 너 짱짱 나래 너희들 야들. 과, 맞아 들배. 과. 대정 아마 정어 짝퉁 뭐 오기더래. ตามพี่ตัวนี้ 응, 또. 마이들 너무 답변하더라. ให้ดูว่า 아이 형 얘기해 보지. 하옥적이네 돼. 휘잡자. ยายแบบ 많은 상고 많은 거 뭐 해야. 뭐 하옥적 왜 이제. ไม่ได้เป็นภาพของอะไรมาทำบุญมาทำบุญแบบนี้ทำไม 알아. 세신아 마미기 돌시. 신아 베마기. ใกล้ทงกันกินน่ะ ยาวน้ำอะไรนี่ จะกุยนะชายไปไหนมาไม่คุยช่วยจริงด้วยแต่ไม่ไกล 어제 간텐면 쳇달라지. ngasi date kya sure nomini ni hele bogo handa chetat ni pinaw kanam lag trewa ako nun chetat jage